Singi Zila Wereba None Yauna Manipurgi Mapam Kayada Ngarandagi Hona Maya Werap Nong Sukibadagi Miami Pungning da Harauba Karadi Uba Fangle Maramdi Tamari Mangarom Nong Sukidabadagi Sing Tamgi Mapam Punamakta Nutigi Sijinaba Ising Tangba Miamna Mayuk Naki Pat Turen Lok Ising Kong Yauna Upal Wapal Punamak Kang Shinki Adu Kagnatana Upul Waifulna Mioiba Punsida Chauna Kudong Sadaba Mayuk Nahanki Punamak Asi Aying Asagi Kal Kaitarak Padagi Tohanbani Haina Environmentalist Kayana Leptana Pongdok Lagdi Adubu Ekoi Mioibana Isa Isagi Kanana Bagi Damak Tibadagi Haujikti Achauba Samisa Wiragdi Maram Aduna Uwa Panyanda Yantokpa Maru Oina Ising Kong Manakta Umang Kokthokpa Tokdasi Haujik Yamna Toina Tokliba Lanmai Tabana Jingba Asi Miyamna Wakal Kara Kantaduna Tokdasi Marak asida Nune Zilagi Yamna Maru Oiba Turel Ama Oiriba Izay Turel Asi Noma Nomangi Mangsilakpagi Thawong Asida Miyamna Mipainaba Paunare National Project Oiriba Railways Amasung National Highway 37 Siamegi Construction Company Kayana Turel Asida Achauba Excavator Machinery Sizinaduna Nung Laingoi Kothokliba Thabak Thawong Asini Haibatai Excavation Mining Gi Thabak Asina Water Bodies Kaya Tum Nang Manghalle Amasung Turel gi isingsu monhanduna naihalle Longmai None masak phajahaliba khaknatana miyam gi punsida florist toriba Turel asi kannaba yade haina miyam gi kholaw amasung awareness campaign khara thenglasu miyam sangna honabat tari cherak asida Longmai None area da leiba civil society organization singna Safe River Mission Committee semduna hojik Turel asi kannaba yade haina thabak kaya paikhalakdi Sangsilliba mission asida miyamnasu sahajok pibibana afaba oigini haina khalli khara saba lam amasung anauba jila oiriba Nune asi hojik fawba fire brigade station ama fawba hangdopidaba asi miyamna wahang kaya mama mapa oiriba sarkanda hanglagdi Sahi Karagi Mamangda Longmai None Bazarda Dukan Kun Hena Maina Tumna Saktuna Mamal Yam Laba Potsay Kaya Maigi Tangoi Ohen Krabat Taudok Yaw Krabani Sangnaba Matamgi Miyamgi Dabi Hojik Fawba Bibi Daba Ase Kanagi Marano Haina Miyamgi Pungningsda Wahang Kaya Hanglagdi Maram Aduna Sarkagi Achetpa Warip Amaga Loinana Nune Zilagi Headquarter da Atubada Fire Substation Hangdok Piradi Miyamna Lengakpu Yamna Pengani Haina Khali Longmai None District Headquarter Amasung Atai Subdivisional Headquarter Singda Semgatliba Development Infrastructure Sing Mari Leinaba Authority Singna Work Expedite Tawinaba Miyamna Pamli Sarkagi Loisang Maru Oina District Hospital District Treasury Office Employment Exchange Office na chingba athubada thambinaba miyamna pamli nonglai nungsit hek lakladi toina mai sang naina laktaba 33/11 Urimbam None IST line asi mini tower type ki folda upgrade tawinaba miyamna pamli amasung awat pat staff singsu menkhatpiduna thabiraknaba miyamna appeal tawrakdi Longmai None da National Development Bank gi sengthang makhada semkiba water tank sing pipeline sambidabadagi hojik aremada taduna leire mari leinaba authority singna athubada pipe sambiduna ising supply tawinaba miyamna taksilakli National Highway 37 Imphal Jiribam lambi pakthok sauthokpegi thabak tawriba company singi mangam isang sangdaba thawong asida miyamna pendaba phongdoklakdi nungju tha laktringaida black top tawbidradi lamsang asida chathok chasinda khudong sadaba amu mayuk nagadori miyamgi khoisaunaraba ihau laktringaida mari leinaba authority singna praja miyamgi ihul khangna quality thabak tawbinaba miyamna taksilakdi